Hello mayam khurumjari mayam aigi junior sing amadi friend singna AIIMS ta JRship tawai matang se dom toina hangbirakpado ai haiba yababudi dom personal oina su dom haikre aduga for haidi video se ai si matang da semake na khanba se dom ngamda laibane ado ngasidi ai dom semdadi semage na ai phajana ga nam laibado tongana adu dum sangdaba adugi ngasi dom thagalamne haidi hojik to preparation gi matang chap chahobagi hai tare aduna kwai maru oridi Delhi Medical Council gi DMC certificate amane adagi soi da bikhan gi hai taragadi AIIMS exam sima thabi ba mathau tai aduga amana hoi adu khatang ni main oina aduga moigi haidi January session natraga July session gi kaurak pa matang do chahi amada anirak kaurokani aduda dum form thajillaga adum first round or second round amada hekta dum khalak pai chance laigani ado form thajan bakanda 25,000 se security amount oina pigani haidi adu kona refund na dum torokada ba amount ne adune aduga details oina phajana mu haira agadi kano se DMC certificate se apply tawki taragadi kano tawdrasu yai ko adom thabak join toksanbadi yai atopagidi amu DMC yawdradi compulsory ne na haibasu yawbane ado AIIMS kisu DMC certificate se yawdragadi salary di phangoi daine ba hayeng DMC do tanabada tha ni hum change khalasu tha ni hum dui matungda salary tha ni hum gi plap adum changa kaduine ba adubu DMC apply tawkibagi number dudi hapkadaba DMC apply tawkibagi proof to adum piraga selection bu tawragadi dum join tawbadi yagaduine ba aduga amana kano AIIMS exam thabaga thadabaga matang da hairagadi category A B C ena laigani ba category A sina AIIMS ta MBBS adum tamjarakpa intern lorakpa kangbugi moina dom JRship tokthage hairagadi dum compulsory moingon da hana priority to pigani aduga second na AIIMS exam thaba kangbu se ayambana dom AIIMS exam thaba kangbu se loina phangani phangnai dum chance adum lai aduga category C sidana AIIMS exam thada kangbu sina dom moidi am chance ne me haidi selection phangbagi oinadi aduduna aigi oiba aigi suggestion dadi AIIMS exam se November natraga May gi lakpa se dum thabiraga July session gi oiraga su adum kano tawbiba July gi form tharakpa juda form thajalaga adum yaurakani saigain habdo security amount 25,000 duma pikiduine hayeng khalaktraga su dum handorakani khala agasu adum handorakani aduga aduma leire dagi kari wale aduga ine haidi kaisuk changde kaisu amna luba nate maru oina adom DMC apply tawba exam thaba adu khatang ni da aduga salary na kano oiba JR makhal ani shuduni ko salary hydringa da PG kangbuna dom moisu JR ne do academic JR kawe moina acad JR aduga nan PG kangbuna amuka nan acad na kawe ado dum work tawmina badadi jamana na tawminai ado dagi loreda aduga salary na kano oiba 1.3 dagi hawgani aduga 1.31 maina khara adum hengat pa adu next year dadi 8 pay commission lagadi 2026 tagidi amuka hena 1.5 lakhs ko adagi plus lakh adaba male hojiki oinadi 1.31 sumaina lay adu mayam loisilake ko thank you aina haibda maga chithaure ko internship ki criteria se atopa Delhi gi hospital atai singidi kaino oiba 2 years khatang oiba ko aduga AIIMS Delhi gi di 3 years oidiba haidi internship loi khiba matung dagina 3 years pauki manungda tawba yadiba 3 years helagadi apply tawba yade ko sisi mai ngasai chithaure di amuk matat ama hapa ine